Matamgi Manipuri Wari channel asibu tabiriba khwai pumdamakpu taramna okchari ngasi muglawbirasi video call da rong tabi taramari suba tangka mamit khumna Sylvia bu kamada pusilai aduga makhut adu tapna lokthoi Sylvia mamit tapna pangthorai oiramliba matau adu ngakna jinglende yinglai khumjilamba mamit hangdorakpada oiramliba matau siga mana fatana khaluriduga masa mathanta amuk ikaijari akiba pakhatlamba pumba safakre mamit aniduna jinglenda tapna yinglai jinglen tapna ingna khonjal mengna Sylvia da yengduna hairai ngasi fawbada aigi poknimina haina kanagumba mataga saruk yaminadri aduga ai thoina su khanjiludi ipoknamit kidama aigi ni haibada ai sasinatana kanagumma mi amafa aigi imarina haiba leitre ngasi di sarse kaigina khangdi aigi ni haiba misak amaga ipoknamidi kaina haraukta yamna saruk yaminabada pamlakpagum tawrei Sylvia tapna Sergi imanabasu ampau leitrane moiga harauna pangthokminabadi kai kaige ka hena pamlubasu natida sumi chamchamna ngasi ka pangthokningbai wani matungdadi amkhana tawrida ngasina kaige aduni aisu khangdrise adudi ngasi tuition tawroidamnina ai chalage sir su fazana ke ka thawro hairaga Sylvia su chatlage haina mai leiduna khong thangi Sarna haining lebasi karino haibagi khantharudabana chatnaba tawbani Jinglen suma punsida mapok numitni haina amukta celebration tawdabani adubu handakti Sylvia ga harauna pangthokningbani mana hairibase angang mana gyan tadrabanina mapukningdu khara nungaitaba poglakpani aduga tapna hairai Sarbu phajana khangba hairagadi nangni ngasi ngarang taloinarapusnati Nangbusu takpi tambiriba oza amagi birthday celebration sifo saruk yaningdabrane aigidi kana leite haibasu khangibani Sylvia chaklepi ngaktang khalli aduga momonokna mamai fatlesi lakli ngan besu mayum yokshilakpaga mafi hongdringai mama bu kaurei ima hoima Rani suimungdagi prep senthorei kainu thoiba nahala mabo halaktrine ngasidi nungaini miti tawge khangni kaidawrage ne ho na chanupa tomba pakhang sarido nupi ga gari maningda haptana chalobani yumda so halamdri hai aduga school dress na temana salorido kainu ne haisibo asengrane ma aina urabani ko masi ngangsibo ibu karam tawdino nangsu horadi koktanaraga pharakpa yadromi nang tamo chawtaradi wa thoklarani Mana haigat kiba aina haidarakpa lambida thainabani aina mau hobe wani naunadi ayu hogdabani aisu tanagena khanbani lambini nuwaita tawbani yumda fazana hairagena kaigumba henjiladi lambi orsi kaiba pirakiduni aina mayamba singsina tawdaba thabakni mana tawrise ai ta peleda wakhalse ingthanek lehende masigi haktatane ai maisa langdori bra khangdi lamhendringai warak chahoko tamuchau khangnadi haibrisine idi Mana school thengna he khalaklisidi madi koiba chatana leiri boire icha piba ahum yawbada ma ma soidoroba khangdi matik mapa chadana irang yam kali handa lakisanu khangni nachanupa tomani khara ke heludana thabakada amta suhalunu tuition chalimni nangloi na kankhalaga adum thamu yari nangsu nafiga do hongdokluro nachesu masangam dena tawrai ngakta chalugese nangdrabani nang halaga ngakta chaluse hagi khanmani amagi mu maisalang halabanina wakhal se ingre kona chalo chak thongbina ba mi lera kandoina karam kandu lerak toino khangdre lerak na ba tamu chawda hairudana ima sa hogdoki khallibani phajana nongta wari sanaba phangdrisini ayuk nganta hogalaga chatkre amuk numidang thengna hale wari sanabagi matambu iphang phangdri matamdu phongnaba ima na hono matam phangdina sumlerdi yaroi adum thokpa chatpa nangdana chakhumda dum losin taba hore la hingla wa hawdo patare chango nangsu phi hongro nang pabunga farm damta kuminaru cho aina tradi kanam naitramni ngasi dia tomba su halakisanu adugane ma su salange tuition ka mata chalaloi lam yam heladi sideidi tuition ni school ne na thokarni aduga mafumdu yawrira su khangbanate
Lairik thawa yauraktadi tokhangadabani hekta sida paisa arembada thadawdaba natte tamningdragadi hainingdragadi adugi thokpa lakchani ngan bisu imung changkre rani sulonduna lehauri tanjaduda Sunildu lanjadaba saduna chamna school halakpagi mawongda halaklami machana laklibadu munna yengi Sunilna kainu amukta udrubagi mawongdi yengiduna kadai di yaurabai chade kadai yaudinu school dina halaisi dress na kanadagi wariba gari na kanadagi wariba akhoi ma sidi ngauridana hairaga mangoldu karaktuna imung changkige tawi hey irang yam phanuko nayambani lei habisi kaugunu ikaiba khangu nang tamo chau khangladine lairik tamibdo tokchani ko karan tongnu Sunil chingnarak mama de yingla I aduga kaisu khangdaba sadana haira I kainuma tamo chongno khangwa adu adan torubsna yare changkro tuition ga chat yaroi famdane nang tamo yaine pabungni kumdongni nga khara fadoklaga yonthokdongni makharumgi kumaragi puruba seldo singma matam oirabani karam kana puriba paisano pubuna amta khangande sel singlamdai tadane khangalaisi thaina dukan gi deposit tobagi sel khara watlena nang pabungga tamo chogana kumaragi puri dudi ai khangde aingonda harakano ai tuition chattoini ngasi test le ho duisu ngasi di chaluranu tamo yai mathanta warani ma ai yaroi mi kainu yaroi de ngan bana hairakpani ngasaidagi khara sauningbaga manawpagi masak uraga na hena amuk sauninglae Sunilna tamoyega pabunga famda kumuru ai farak tarni chai chaningdradi yam thona jangro aduga nafi hongdoraga tholo makha samthanardi mathang ngangnarani changaubana fare khanduna Sunil sangkhre ngan bana amu pabungdi maningi nang ta tolena nahan aikhoigi inwai kibado lauruni na chatkibani wari tawraga leithokrabra khangdi halakidrene oh aduidi ai hafetang yengluge hairaga nganba thokre Sunil suimungdagi thoklai tamoyai na chatkrishna kaidano nang babung yengluni na chatkrini ima aibu farm kumadu talimi tamoyaiga pabunga sum kumjarani ba thoktoranu ko nangmu ngasai school halaklaga kataidagi fi honglaga noba nangna chatlisi kaino kanagi higaiwa changlage oida padaba ngakta higaiwa gi natene nang tamoyaina uhorabani yam sauribani ko wathi tawnu phajana hairingai da kyan taw nayamba ni si saurakladi nangna tai charoi Sunil murum solai imaima karam manarol debu uramnino is ai siramnida farm kumlago ina thabak phawbana fagani ngasi yoina chorola mugdolaga lerenu ne loishindabu loishiliro haina ringai nganba mapa machani sanglai ingo chana tomba ngasi ri farm dagi nga khara farsi he Sunil su oi babung mama nang ibe magi de chani duna kamdauba to chatredana thabak mayam se karamna hundu omdoino aigi mahut sinbinaba ma leidana chatni sunate lakpo pharak tarina phone tawraga hek haikro dudi ngasai budi wari sabada haikrabani masado khara yangram ta hangige hango aikhoisu farm puri yorukige haiduna mapa ma chahumdo farm lomda chatkre rani su imung changduna imungi thabak akap atalushinkre nungsiba karino khangriba magi thamoida magi satri oirabasu phaurakhiba nuksibani matam kuinadagi ihang hangdun leiramba thamoi ase Sylviagi nuksibana mafam makankhibagum phawbani tathi ngangduna chaiduna lairik haiti haiduna ikaiba kaya pikbikibani matam amada haujikna magi thamoida angang oiribi kaisu khangjijibi ingaw ngaujabi mahakbu thamoigi mapuni khalai mabu takpi tambiriba ozana nungairoi khanna magi ozaga harauna kek kuminakhibani ozagi matauda chingnarap tawjarabasu adubu mabu tambiba ozani thoidok hendokna khalludabani matam su thengzilakle ibohol su machabu lawba laktuna gate tagi gari hon khongduna mabu lawba lakle khangalakpani hor makondu tabada mapa oiramnani khanna haraujana chinglendon sinduna hairai sir papalai ai chalage hoi masidi sir nangma matam mangale sound ko hayengdagidi fajana lairik takwa horse nangshu maksina bayate ko saudi sir ado
Sir, exam da hanglak pa yaba maroi ba tudam khar takpiyo. Ai jinfa hours puja hogeba. Sum makok tagi muktak lerdi aina hitriba khoi tasiga amta nang hawroi exam matam na halakani ba. Hoi hoi. Sir, chale. Haraga Sylvia su chantokre chunglen su momon tawna Sylvia di yenghawi. Mapa ubada nokfet ka tawraga kari da kai ibohalna. Nokfet ka tawri dubu sir na takpa dubu pukning chang na tarak pro. Ngasi di tuition tawdre sir gi mapong numine na ke kaktharaga chare e. Ihe, noi sir gi mapong numit oraga nangdi kem pirum draba. Koi bu piduinu pidrasu yare mathantani leiriba inak su kholiba kim pidrasu yare. Masidi ba. Gari du thauna thauna mapa macha ni dusu wari sana sana mayum tamna halai. Som da sunga du keji taramu phadok duna yontoklami dukan dagi fanglakpa selga nga yonbagi selga punsinduna kumar gi sel singnaba thorang torami. Farm dagi karakpadadi numidang oire pung 8 muktari makoina puruba inlang amadi pochai singdu awang sangoida phajana mafam chana thamladuna makong makut chamthokpa loiraga imungda changlai Ningthouja. Hai mama, chak tu thidokna ba toro chak la mene na cha singzala mamane. Hoi hoi thidokluroge. Yensang di kari oina tawre. Hoi muksori thongi aduga morok ama mele. Phareda chakra changdong male. Asumna chaktu matang thidokpa hawi Ningthouja ga Sunil ga su phamduna chak chanaba tawri ngan bari changlaktri. Rani su chaktu thiba loiraduna chaba hawro haina magi mapada thami. Nang tamoyai di kada lehobani. Chak si sahurana ba hairaga amuk kari tawdana lehorino. Khongde khodi charani dami kanam ngayaro. Ngayanu chaba hawro ai kaurage. Ningthouja chak chaba hauna haira e. Mama, achobudi la e habro. Khangde ngasigi hangba nangdri thoibada phone tawraga hangalage. Chari ngai sida punna chahawna ba thoibusla hairo. Hoi. Ngan basukada Raska phone da wari sanarami. Farm de karpa kuidri. Rasna. Oh, aisu ichi hoi da paisa thilurini halakpa kuidri. Nangdi thajaga sum pau phonori benatra. Phaunari. Wakhalse inung nungai phong khangde. Selido kemai raktrabo. Masu ngamkre handakte. Thoiba. Rani machabu kaukduna changlai. Mama changlakpa duda thamlage haiduna phone du phatkakre. Seliga nuksina jaba mama su khanglibani. Selibu su mama oijaningi nganbagi mama pani nesu pamjai. Handak koina pau phaunadaba asi mama hoidi khangbanate. Mama khoini yai haiduna su nganbana mama hoigi mamangda nongtawari sadina mama mapabu usit thawoidaba bebar kaiba tawde yamna kina chachai. Asumna matamse sum haujin kiduna nongnini di haujin kre. Ngan babu pamjai ngaujai haiduna nongta matung inaba leplamde Sylviana fana matung inazarabasu ngan banadi sukhang khangdabani. Ngan baga wari sabagi chance leitabani adugi matik hanadagi kaunarappa tinarakpa oirabadi haujinduna wari kaya sajinbu yabani adumaksu nattabana kari wari sajindoinu sukhangdabani. Lona yengzaba laptakna matung inazaraga penjaba masi oiramale masa khangdana ngaujabagi thaudangse. Chinglen sumagi satribu nuksirurbanina Sylviana kari tawri kadai chatle haiba tumine yengsinjai. Magi nusibasu matang chabada phongi haujiki oinadi phonki roi khanduna laikre. Mahaksu Sylvia khanganda wakhalda koizabani. Masa khanganda lona koizabasna nungairi sini khaliba masa khangda koirabanina mutsu sagat ingma mongda sagatlaga mondrangi ipakta tawduna nungaiba sadani leiriba. Nungtigi khatnaraga penjariba chingkhai amadi Revika su ngasidi taptana mu khatnare. School gi ahangba classroom amadi school gi lampak makhoi ani gi romance tofam oirambani adubu khatnariba saunaribani haiduna ani du kaunaramde nupa manasu nupi mabu ubada thaiduna chatkibani. Matawadudi nupi magi thamoidi thoche naujagi oibana mana nuksijaba mahakna asumna mabu ubada thaiduna chatlaga karamna khangba ngamgani. Nupa magi kaisu khandaba manba matau kayadudani wahaliba thausadaba matau sina wajabani thamoi masu hairamba nganglamba nungsi wahai kyado sasinabani namthakni khalakpani.
Mamanabina sumna nungaitana leiba uraga karamna nungaina leithokpa ngamgani wada waraklabadi mamanabidagi henba leite hainaribani awaba khuding imanabiga ngaktanga oirasu pullaga khudimak kawi hainaribani School lakpadagi hauna wa kaya ngangdana ungduna leirakpa adu school suti tharasi fawta adum ungmani Sylviana Kaiginoba ngasigi mood off longna zum leirise Makoy ahumdi awa nungai khudimak tamthoknaduna amana amabu themnaduna yamna nungsina loinajabani asumna hanglakpa sidadi mapukning nungsira male mapira chena hairei Chingkai ga toknare Wahayduda Sylvia ga Sanathoigadi fakfak noglai mamanabibu karimnabadi nate ngahak laita kitang saunabaga toknare haibagini Sylviana Handangna karige nimit kyani gi oidino Rebecca do peri peri tawna hairei Handakti aroi boy do male Kai maramgino handangna Moi lekaida masak fajabi nupi macha ama lei hai adu pame koiningi Engondagi masak fajabe heli hai aidi thi hai pamaktre Hera adu yabrada kaigino moina fajaba amta uya disiba mai thamoidubu fajaba kak nungsinaba panba thamoiraba ai thik tawge khangni ma gumbanasu aigi tai sibida kapanba yabra Hairaga mangaktu lei leituna yenglai Sanathoina Kaidodui banangna Mamaida kapaksina thadoini Ngambo ngamgadra Ngamnina kaido ngamledino mana hekta henba ubada hanagi nuksiba miraiba yabra Rebecca na khara nuksibiresida henjeliba ainu hek phuba ngamdraba ma Hugeritu ada chalisubra yengo Sylvia manglomda yengi laptakna ngan bechingkhai amadi nauba makoi hum chatminarabada urai ngan ba yawbatuda chance amani khanduna nofet ka tawraga khara chatkhatli Sanathoina All the best Chingkhai gi mamai uraga phuba ngamdana noklaga di leiganu ko phune na chalidi ngamnaba Yengo aina kai khubu phubano do Dap to hemle over chatle Sylvia gamgam chatli lambi da taba nung piktap tawba ma paikhali aduga ontharak laga hairei Sinoina manangan sida thomkrage Sanathoisu Mangonda palhaudadana atopa doina pankradi chopchani Nungdu hungdoklami aduga furit khudanga haifet takhali acting ri pura maini hekta fuda fudogi mawngni Sumkanna chatkhatbana kitangari yogdaba mamanabi anidon silaga khupaksina thadoini haina makhutu thangalaga ulai Sylvia gi matawduda anidudi nokpada loirabani wakhal nungairamdaba Rebecca fawbada Sylvia na tawriba acting sim noklabani mawongdi Sylvia su prapap ka chakhali aduga hekta kawi Chingkhe Kaurakpadura Chingkhai su anthorai nawbasu anthorai adubu nganbadi anthorakte ataina anthoraklaga nganbana anthoraktabadura dikhalai Namanguba fangdasu natung sida warasu pena yengjahorge